Siman lo na mo lay sala kito niya bako. Welcome back to my channel. Manu ay biri na kali. Pung mga mitra nga bukta tri ko. Namechidi matunda le na matata. Sire. Ada na kana bani. Ji tham de su ore. Baby na sana ruke. Na ngai na sana basali ngai ti ko. Muli mamni. Nuan thoro ko da sana basa bane ba hojikti as. Pung di mga mitra nga bukta di miti matunda leigre patakta leigre ko thinga ba sa adana sisna hojik chali jena oren pung tare thinga ba tem kha pung di yuda halak to ne ko do masi di halak ta bu jada tare tare ba khai ba thaba ko sakka da ko anu bo gai tho di ya pung mga mitra nga ga Sibu gari kham juba kogi sanaiba community hall lo odi mamang paring gari khama musi amata leita bine bako angang tuition tong no bagi thin na po mayam jina to si leng ba hori to se gari mayam tu us lengi mayam juro ba si tuition ni ata ni se taza pola tana pola maning hanjala kham jani da ada awai juda wala gi da taza buki da maning da nang yang kera hore je sai da leng ni man kumo lu yi om khamam nei che bi ne ba ham la sida kham na ti yaad re ko mari da kham ne odo moi tuition tong na bagi ko thinari ne ko sibukta si ni ne gari kena to ya te dara sida lai chara da odo ta sanaru gi ge masih thang jaga ore ni thama aman lak ni phanam lei le me lak lagi ni phanam ko yara ba yana sana bel ore pung taret tadri mini manga wale game home pena sana bel ore ko namna sana drejo odo yam ngare ngasi game ju Bagai kimia aja bateri om deh na, mana? Tahu, hokro lo. Bah macaroni ka hok dulu lagi lo nih. Amuk tahu amuk sakra nih. Mana hidup sebelum deh. Breakfast nong tong apa tahu ga? Pung mapan, taram dai, saya dah. Tahu celu gane bako. Jangan di video aja upload tongom dah nang ngasih hasil. Video upload to khali ko horing tang thaklang na bagi sanga ji football mera macaroni de ina ho pada banate macaroni de ina ho kya ai ke ana ho zara zani ko football di lo ram ne kachi sije abunga brush karo Puni pantai aku tere, kau mau tabuk cakap ni. Saya ni na. Bangun di tok era. Okay. Saya nampak uti dah high level tu ni. Uti sana ni apa kau?
ꯈꯕꯔꯗꯁꯨ 2024ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯌꯨꯝꯁꯤꯡ ꯄꯥꯏꯞꯇ ꯒ꯭ꯌꯥꯁ ꯄꯤꯒꯗꯧꯔꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯁꯨ ꯇꯣꯇꯤ ꯌꯧꯗꯦꯕ ꯇꯣꯇꯤꯁꯤ ꯑꯝꯇꯪ ꯌꯧꯔꯛꯑꯗꯤ ꯐꯒꯗꯕꯅꯦꯀꯣ ꯇꯣꯇꯤ ꯌꯧꯔꯛꯄ ꯃꯤꯟꯁ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯑꯩꯈꯣꯏ ꯊꯥꯒꯤ ꯇꯦꯛꯁ ꯑꯃ ꯊꯤꯗꯅ ꯂꯨꯄꯥ 150ꯗ ꯆꯍꯨꯝꯂꯥ ꯃꯗꯨꯗꯣ ꯌꯨꯝꯗ ꯄꯨꯁꯟꯕ ꯌꯥꯕ ꯇꯣꯇꯤꯗꯣ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯩꯈꯣই ꯈꯨꯟꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯃꯆꯥ ꯑꯃꯗꯤ ꯂꯩꯌꯦ ꯃꯗꯨꯗꯣ ꯕꯨꯗꯤ ꯇꯥꯔꯦꯕꯀꯣ ꯇꯥꯔꯒꯁꯨ ꯃꯗꯨꯗꯤ ꯌꯨꯝꯗ ꯄꯨꯁꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯌꯥꯅꯕꯤꯗꯨꯅꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯄꯥꯎ ꯇꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯒꯤ ꯌꯣꯖꯅꯥ ꯑꯃ ꯂꯩꯗꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯍꯥꯎꯁ ꯍꯣꯜꯗ ꯌꯧꯕꯒꯤ ꯃꯗꯨꯒꯤ ꯌꯣꯖꯅꯥꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯣꯝꯒꯤꯁꯨ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯕꯤꯖꯟ ꯌꯥꯎꯋꯦꯒꯗꯤ ꯃꯗꯨꯅ ꯍꯥꯏ ꯃꯗꯨ ꯌꯥꯎꯔꯛꯑꯒꯗꯤ ꯍꯟꯗꯛ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯃꯊꯪ ꯆꯍꯤ ꯄꯥꯡꯈꯠꯂꯛꯄꯗꯗꯤ ꯌꯥꯒꯗꯕ ꯃꯥꯜꯂꯦꯕꯀꯣ ꯃꯗꯨ ꯌꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯂꯩꯅꯔꯤꯁꯦ ꯑꯩꯈꯣꯏ ꯇꯦꯡꯀꯔ ꯑꯣꯏꯅ ꯂꯩꯅꯩꯗꯅ ꯃꯗꯨ ꯂꯩꯅꯔꯣꯏꯗꯅꯀꯣ ꯃꯗꯨ ꯂꯩꯕ ꯍꯥꯏꯁꯦ ꯏꯁꯤꯡꯁꯨ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯈ꯭ꯔꯣꯁ ꯆꯠꯂꯤꯗꯅ ꯇꯣꯇꯤꯗꯨ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯀꯣ ꯄꯩꯁꯥꯁꯨ ꯍꯣꯡꯉꯤꯗꯅ ꯇꯣꯇꯤꯗꯤ 150ꯗ ꯆꯍꯨꯝ ꯈꯛꯇꯅ ꯊꯤꯔꯤꯗꯣ ꯑꯗꯨꯅꯤꯗ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯀꯣꯟꯅꯤ ꯁꯤꯁꯤꯅ ꯅꯨꯄꯤ ꯃꯆꯥꯒꯤ ꯆꯥ ꯑꯗꯨꯒ ꯍꯣꯝꯋꯥꯛ ꯇꯧꯊꯣꯛꯑꯁꯦ ꯅꯪꯒꯤ ꯉꯔꯥꯡꯒꯤ ꯍꯣꯝꯋꯥꯛ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯑꯃꯨꯛ ꯐꯖꯅ ꯑꯃꯨꯛ PDFꯇ ꯑꯃꯨꯛ ꯁꯦꯝꯃꯒ ꯊꯥꯔꯛꯑꯦꯕ ꯅꯣꯏꯒꯤ ꯕꯣꯏꯗꯤ ꯇꯣꯉꯥꯟ ꯅꯣꯏ ꯑꯣꯖꯥꯅ ꯄꯤꯔꯤꯗꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯄꯤꯔꯛꯑꯦꯕ ꯁꯝꯃꯔ ꯕ꯭ꯔꯦꯛꯀꯤ ꯍꯣꯝꯋꯥꯛ ꯍꯥꯏꯔꯒ ꯑꯗꯨꯅ ꯑꯗꯨꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯅꯣꯠꯕꯨꯛꯇ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯅꯝꯕꯗꯤ ꯂꯣꯏꯔꯦꯗꯅ ꯅꯪꯒꯤ ꯂꯣꯏꯕ ꯅꯠꯇ꯭ꯔꯣ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯂꯣꯏꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯂꯣꯏꯈ꯭ꯔꯦ ꯍꯤꯟꯗꯤ ꯇꯧꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯃꯦꯠꯁ ꯇꯧꯗ꯭ꯔꯤ ꯑꯗꯨꯒꯨꯝꯕ ꯆꯥꯕ ꯂꯣꯏꯔꯝꯅꯤ ꯏꯆꯥꯅꯨꯄꯥꯒ ꯍꯣꯝꯋꯥꯛ ꯇꯧꯊꯣꯛꯀꯦ ꯊꯕꯛꯁꯤ ꯂꯣꯏꯔꯒ ꯍꯜꯂꯛꯑꯦ ꯃꯨꯊꯠꯂꯦ ꯑꯗꯨꯅ ꯕꯣꯔꯥ ꯍꯧꯗꯔꯒꯀꯣ ꯎꯇꯤꯒ ꯐꯖꯅ ꯆꯥꯁꯤꯜꯂꯒ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤ ꯂꯩꯔꯒꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯉꯁꯤꯗꯤ ꯒꯥꯔꯤ ꯆꯥꯝꯒꯦꯅ ꯈꯜꯂꯝꯕꯅꯦ ꯑꯩꯒ ꯒꯥꯔꯤ ꯑꯆꯧꯕꯗꯨꯁꯨꯀꯣ ꯑꯗꯣ ꯀꯩꯅꯣꯗꯣ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯋꯥꯇꯔ ꯒꯥꯔꯤ ꯆꯥꯝꯅꯕ ꯄꯝꯗꯣ ꯑꯗꯨ ꯄꯣꯔꯛꯄꯁꯨ ꯀꯥꯎꯔꯕ ꯑꯩꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯆꯥꯝꯃꯒꯦꯗ ꯒꯥꯔꯤ ꯃꯆꯥꯗꯨ ꯁꯦꯝꯖꯟ ꯋꯥꯛꯁꯣꯞꯇ ꯊꯥꯈ꯭ꯔꯕꯅꯤꯅꯕꯀꯣ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥ ꯄ꯭ꯂꯦꯖꯔ ꯂꯩꯕꯗꯨꯁꯨ ꯉꯁꯤ ꯁꯦꯝꯃꯣꯅ ꯋꯥꯛꯁꯣꯞꯇ ꯄꯤꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯌꯥꯔꯗꯤ ꯐꯔꯦ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯇꯕꯁꯨ ꯒꯥꯔꯤ ꯃꯆꯥ ꯂꯩꯇꯕꯁꯨ ꯀꯣ ꯈꯨꯠꯇꯦꯕ ꯑꯁꯤꯒꯤ ꯃꯍꯤꯁꯤꯁꯨ ꯀꯩꯁꯨ ꯂꯣꯏ ꯇꯣꯠꯁꯟꯗꯣꯏꯔꯣ ꯃꯦꯠꯇꯣꯏꯔꯣ ꯃꯍꯤꯁꯦ ꯃꯍꯤꯁꯦ ꯃꯦꯠꯇꯣꯏꯔꯕ ꯃꯍꯤ ꯅꯪ ꯚꯥꯏꯗꯤ ꯌꯥꯝꯗꯤ ꯃꯦꯠꯇꯣꯏꯔꯕ ꯃꯍꯤ ꯍꯣꯔꯦꯟ ꯀꯣꯟꯅꯗ꯭ꯔꯗꯤ ꯑꯩ ꯇꯧꯖꯒꯦ ꯌꯥꯝ ꯑꯗꯨꯅ ꯁꯤꯗꯅ ꯕꯤꯠꯔꯨꯠ ꯆꯝꯐꯨꯠ ꯎꯇꯤ ꯁꯤꯅ ꯁꯤꯡꯖꯨ ꯁꯤꯅ ꯀꯪꯂꯥꯌꯦꯟ ꯄꯥꯛꯅꯝꯀꯣ ꯋꯤꯗꯥꯎꯠ ꯕꯦꯁꯟ ꯌꯥꯎꯗꯕ ꯀꯥ ꯂꯩꯔꯝꯃꯦ ꯁꯣꯝꯗ ꯈꯔ ꯀꯩ ꯇꯧꯔ ꯍꯥꯎꯕꯅꯤꯗ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯒꯤꯁꯦ ꯑꯗꯨꯒꯤꯁꯨ ꯃꯨꯜꯂꯅꯤꯍꯦ ꯑꯗꯨꯒꯤ ꯃꯨꯜꯂꯣ ꯌꯦꯡꯉꯨꯂꯥ ꯃꯨꯜꯂꯕꯣ 또 조금 찌릿찌릿해. 빠도 만들어. 하든 이거 빠이 때문에. ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯒꯤ ꯕꯣꯔꯥꯁꯦ ꯍꯥꯎꯋꯦ 그런다 문제가. 지 그거 가져오면 얘는 ꯕꯣꯔꯥ ꯑꯆꯧꯕ 끝인데. bây giờ chúng lên còn lại đấy ꯑꯁ ꯒꯥꯔꯤꯕꯨ ꯍꯣꯔꯦꯟ ꯅꯪꯗꯣꯏꯕꯗꯤ 뭐냐? ꯂꯣꯏꯅꯦꯕ ai đi bay bộ đồ ăn đó nó kèm có nó rửa ꯇꯤꯔꯣ nó cả ꯑꯣꯅꯤ ꯀꯩꯅꯣ ꯃꯥꯏ ꯆꯥꯛ ꯌꯥꯝ ꯌꯥꯝꯃꯤ ꯀꯩꯅꯣ ꯅꯨꯡꯁꯥ ꯉꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯏꯅ ꯈꯟꯕꯅꯦ ꯑꯗꯣ ꯅꯣꯡ ꯆꯨꯊꯔꯛꯑꯦ ꯅꯣꯡ ꯆꯨꯊꯔꯤꯁꯤꯁꯨ ꯌꯥꯝꯅ ꯐꯔꯦꯕ ꯀꯩꯅꯣꯗ ꯂꯩꯒꯩꯁꯦ ꯉꯁꯥꯏꯒꯤ ꯄꯨꯡꯀꯪ ꯀꯪꯉꯒꯁꯨ ꯂꯩꯔꯨꯔꯕꯅꯦ ꯑꯗꯨꯅ ꯃꯊꯛꯀꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯀꯩꯅꯣꯗꯣ ꯇꯤꯔꯄꯥꯟ ꯍꯥꯏꯒꯗ꯭ꯔꯥ ꯖꯥꯂꯤꯗꯣ ꯑꯩꯈꯣꯏꯅ ꯒ꯭ꯔꯤꯟ ꯍꯥꯎꯁꯀꯤ ꯇꯥꯏꯞꯇ ꯑꯃ ꯈꯜꯂꯤꯗꯅ ꯃꯣꯏꯗꯣ ꯈꯪꯉꯛꯀꯦ ꯀꯥꯏꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯅꯣꯡ ꯆꯨꯊꯔꯕꯅꯤꯅ ꯈꯟꯗꯁꯨ ꯌꯥꯔꯅꯤ ꯁꯃꯟ ꯑꯃꯪꯈ꯭ꯔꯦꯕ ꯉꯁꯤꯁꯦ
ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯩꯝꯇꯁꯨ ꯆꯠꯀꯗꯕꯁꯨ ꯂꯩꯇꯦ ꯎꯇꯤꯒ ꯆꯥꯁꯜꯂꯦ ꯄꯨꯡ 12ꯁꯨ ꯇꯥꯗꯣꯔꯦꯕꯀꯣ ꯃꯨꯟꯗꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯗꯣ ꯃꯨꯟꯗꯔꯤꯉꯩꯗ ꯊꯕꯛꯀꯤ ꯇꯧꯒꯦꯕ ꯏꯆꯥꯅꯨꯄꯥ ꯑꯃꯨꯛ iPad ꯑꯃꯨꯛ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯌꯥꯝ ꯋꯥꯠꯂꯤꯒꯤ ꯅꯪꯕꯣ ꯅꯈ꯭ꯋꯥꯡꯗꯣ ꯌꯥꯔꯣꯏ ꯃꯗꯥꯏꯅ ꯀꯣꯜꯂꯒ ꯐꯝꯒꯅꯨ ꯍꯥꯏꯕꯅꯤꯅꯦꯍꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯣꯏ ꯊꯤꯟꯖꯤꯜꯂꯛꯑꯒꯦ ꯌꯥꯔꯣꯏ ꯄꯨꯡ ꯀꯨꯏꯔꯦꯍꯦ ꯐꯅꯌꯥꯝ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯐꯝꯃꯒ ꯆꯥꯒ ꯊꯛꯇꯕꯀꯣ ꯉꯁꯤ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯉꯥꯏꯍꯥꯛ ꯐꯝꯖꯦꯅ ꯅꯨꯡꯁꯤꯠ ꯂꯥꯡꯁꯦꯅ ꯀꯥꯈꯠꯂꯛꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯣꯡꯗꯨꯗꯤ ꯑꯗꯨꯝ ꯑꯩꯅ ꯅꯣꯡ ꯆꯨꯏꯌꯦ ꯅꯣꯡ ꯆꯨꯔꯦꯍꯦ ꯍꯥꯏꯈꯤꯕꯒ ꯃꯗꯨꯒꯤ ꯐꯨꯇꯦꯖꯇꯣ ꯃꯗꯨ ꯃꯨꯊꯠꯈꯤꯕꯒ ꯑꯗꯨꯝ ꯅꯣꯡ ꯍꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯂꯩꯒꯤꯁꯦ ꯑꯃꯨꯛ ꯈꯔ ꯀꯪ ꯂꯩꯔꯝꯃꯦ ꯇꯨꯁꯦ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯏꯗ ꯌꯥꯔꯣꯏꯕꯀꯣ ꯁꯤ ꯃꯌꯥꯝꯁꯤꯕꯨ ꯂꯩ ꯁꯥꯠꯂꯛꯀꯗꯕ ꯋꯥꯠꯂꯤꯕꯗ꯭ꯔꯅꯦ ꯑꯗꯨꯅꯦꯕ ꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯂꯩ ꯁꯥꯠꯂꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯈꯔ ꯁꯥꯠꯄ ꯍꯧꯔꯦꯗꯅ ꯑꯩꯈꯣꯏꯁꯦ 그냥 뽀기게 타게 해줘도 너무 싸로 하는데. 레이징제 뭐 카카 강에 싱 아무 차이비도 야로 거. 어더나 사이 플레저 셈부도 거봐 할래. 아 셈버 로이드레 보고. 거의 크랭 샵 하이브라 케버. 어더 하나 크라 니 하이브 모두는 뭐 뭐가 거기 인진 오일지 아좀 유분에 모두 니 엠바 야이네 하이브네 도 ꯊꯣꯛꯀꯥꯟꯗ ꯃꯗꯨ ꯈꯔ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯃꯗꯨ ꯆꯨꯝꯊꯣꯛꯍꯜꯂꯒ ꯁꯦꯝꯃꯒ ꯍꯌꯦꯡ ꯂꯣꯏꯔꯅꯤ ꯍꯌꯦꯡ ꯂꯣꯏꯔꯗꯤ ꯌꯥꯝ ꯐꯔꯦ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯁꯦꯝꯖꯤꯜꯂꯒ ꯊꯝꯃꯗꯤꯀꯣ ꯁꯥꯟꯅꯕ ꯆꯠꯄꯗꯨꯁꯨ ꯃꯗꯨ ꯑꯣꯏꯅ ꯄꯨꯔ ꯆꯠ ꯌꯥꯔꯦꯗꯅ ꯁꯦ ꯅꯪ ꯆꯥꯊꯣꯛꯄ ꯂꯣꯏꯔꯕꯣ ꯑꯦ ꯊꯤ ꯊꯨꯅ ꯊꯛꯑꯝꯃꯤꯅ ꯑꯁ ꯆꯥꯍꯧꯔꯦꯍꯦ ꯈꯨꯡꯒꯥꯎꯅꯦ ꯐꯨꯔꯤꯠꯅꯦ ꯑꯗꯨꯅ ꯁ꯭ꯇꯤ ꯇꯛꯄ ꯂꯣꯏꯔꯦ ꯍꯌꯦꯡꯒꯤꯕꯀꯣ ꯍꯌꯦꯡꯒꯤ ꯈꯥꯛꯄ ꯌꯥꯗꯦꯕ ꯃꯩꯁꯦ ꯗꯤꯄꯦꯟ ꯇꯧ ꯌꯥꯗꯦ ꯍꯌꯦꯡ ꯃꯨꯠꯈ꯭ꯔꯗꯤ ꯍꯌꯦꯡ ꯑꯩ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯦꯕꯀꯣ ꯁꯨꯔꯒꯕꯨꯗꯤ ꯂꯣꯏꯅꯃꯛ ꯊꯝꯕ ꯐꯨꯔꯤꯠ ꯈꯣꯡꯒꯥꯎꯁꯦ ꯑꯗꯨ ꯁ꯭ꯇꯤ ꯇꯛꯑꯒ ꯑꯃꯠꯇ ꯊꯝꯗꯦꯕ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯝꯗꯥꯏꯗ ꯇꯛꯑꯒ ꯂꯤꯠꯈꯤꯕꯗꯨꯅꯕꯀꯣ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯑꯃꯨꯛ 수도기입니나보고 어두나 하행기 도래 하행기 뭐 이용 안타 뿡 때려 마카이 낭나나 버쳤더니나 하행기 담봐야 되고 때려 마카이 따설래야 싹 먹자게 하려니 뭐 아무나 못 짝라마 봐네 하 남들이야 나하고 얘기 잘해봐 하 됐어요 짝가 도자해라 그만이 좀 되나 살아자 뭐라 하면 허리라 너무 싹 라마 봐네 아 그냥 살 싹 이것이 비타민 들어있는데 어디 비타민 레인이 싹 했다 배자기 싹 라마 봐봐 어디는 보라 뭐 허리에 공당주 보라 어디는 싹 사토게 매야매 시 보지 못하는 퍼센트라게 이 보수 가면 토게디 like tobiram share tobio no views so be subscribe tobiram ko misana bese so please be safe and be healthy bye bye good night